ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯇ ꯃꯧ ꯅꯍꯥ ꯑꯃ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯁꯤꯔꯝꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯁꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯌꯥꯝꯅꯃꯛ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅꯤ ꯃꯌꯥꯝ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝ ꯀꯥꯕꯣꯡꯄꯨꯠꯇꯒꯤ ꯍꯧꯖꯤꯛꯅ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯁꯤꯡꯊꯥꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯑꯁꯤ ꯅꯣꯡꯉꯥꯜꯂꯝꯗ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯁꯥꯃꯛꯀꯤ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯎꯕꯒꯤ ꯑꯄꯣꯛꯄ ꯀꯩꯁꯥꯝ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯎꯕꯒꯤ ꯃꯄꯨꯔꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯖꯦꯅꯤꯠ ꯆꯍꯤ 10 ꯆꯥꯎꯕꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯑꯃꯨꯛꯇꯪ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:52 ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯎꯕ ꯄꯨꯈꯠꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯒꯨꯂꯤ ꯀꯌꯥ ꯑꯃ ꯃꯥꯛꯅ ꯆꯥꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯊꯤꯡꯅꯝ ꯕꯧꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯊꯤꯡꯅꯝ ꯚꯨꯃꯤꯀꯥꯁꯨ ꯃꯁꯥꯒꯤ ꯀꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯈꯛꯇ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯒ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯝꯕꯒꯤ ꯔꯦꯀꯣꯔꯗ ꯀꯌꯥ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁꯅ ꯐꯣꯟ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯒꯤ ꯑꯍꯧꯕꯗ ꯑꯣꯕꯤꯁꯥꯔꯤ ꯔꯦꯐꯔꯦꯟꯁ ꯄꯤꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯒꯤ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯣꯕꯤꯁꯥꯔꯤ ꯔꯦꯐꯔꯦꯟꯁ ꯄꯤꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯡꯊꯥꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯝꯕ ꯑꯁꯋꯥꯅꯤ ꯀꯨꯃꯥꯔ, ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯁꯂꯥꯝ ꯖꯌꯟꯇ ꯀꯨꯃꯥꯔ, ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯂꯥꯏꯁꯣꯝ ꯏꯕꯣꯝꯆꯥ, ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕ ꯑꯜꯍꯥꯖ ꯍꯩꯁꯥꯃꯨꯗꯤꯟ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕꯁꯤꯡꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯦꯟꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯊꯝꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯆꯍꯤ 4ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯅꯕꯤꯈ꯭ꯔꯦ꯫ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ꯫ JC ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗ ꯁꯨꯞꯅꯇꯒꯤ ꯆꯍꯤ 4 ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 52 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯝꯂꯥꯅꯕꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ MD ꯐꯩꯖꯥꯎꯗꯤꯟ ꯆꯍꯤ 52 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯃꯤꯁ ꯑꯂꯤ ꯀꯧꯏ꯫ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 2 ꯂꯪꯈꯣꯡ ꯄꯥꯠꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯂꯤ꯫ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ DWC ꯊꯧꯕꯥꯜꯒꯤ ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯊꯧ ꯇꯥꯕ ꯇꯦꯁꯅꯆꯤꯡꯕ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯚꯤꯛꯇꯤꯝꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ MD ꯐꯩꯖꯥꯎꯗꯤꯟꯕꯨ ꯄꯣꯛꯁꯣ ꯑꯦꯛ 2012ꯀꯤ ꯃꯈꯥꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯕ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ JAC ꯑꯃ ꯁꯦꯝꯕ, ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ JAC ꯑꯁꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ, JACꯒꯤ ꯈꯣꯡꯖꯪꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯋꯥꯔꯦꯞꯁꯤꯡꯒꯤ ꯀꯣꯄꯤ ꯑꯃꯃꯝ ꯂꯣꯀꯦꯜ MLA DC ꯊꯧꯕꯥꯜ ꯑꯃꯗꯤ ASP ꯊꯧꯕꯥꯜꯗ ꯄꯤꯁꯤꯟꯕ ꯍꯥꯏꯕꯁꯤꯡꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ JACꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯂꯨꯞ ꯑꯁꯤꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯚꯤꯛꯇꯤꯝꯒꯤ
ꯈꯨꯜ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯃꯔꯨꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ, ꯁꯣꯁꯤꯌꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯣꯀꯦꯜ ꯌꯨꯊ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ JACꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯛꯁꯣ ꯑꯦꯛ 2012ꯀꯤ ꯁꯦꯛꯁꯟ 4ꯒꯤ ꯃꯈꯥꯗ FIR ꯑꯃ ꯂꯧꯈꯠꯂꯒ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯊꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯌꯥꯝ ꯆꯍꯤ 13ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯃꯄꯥꯒ ꯄꯨꯟꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯠꯇꯤꯁꯒꯔꯒꯤ ꯀꯧꯔꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 2ꯒ ꯂꯣꯏꯅꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ 18ꯗ ꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯕꯨꯡꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯇ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯀꯧꯔꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯚꯤꯁꯦꯛ ꯃꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯃꯅꯟꯖꯣꯔ ꯆꯍꯤ 45 ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯁꯟ ꯏꯔꯣꯏ ꯑꯃꯗꯤ ꯁꯒꯣꯜꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒꯤ ꯊꯕꯛ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯗ ꯃꯅꯟꯖꯣꯔꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯑꯃꯒ ꯃꯣꯇꯣꯔꯁꯥꯏꯀꯜꯗ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯀꯣꯔꯥꯏ ꯚꯤꯂꯦꯖꯇ ꯃꯟꯖꯣꯔꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯚꯤꯛꯇꯤꯝ 3 ꯑꯁꯤꯕꯨ ꯁꯔꯝꯆꯠ ꯆꯠꯄꯁꯤꯡ ꯑꯁꯤꯅ ꯎꯃꯪꯅ ꯀꯣꯏꯁꯤꯟꯕ ꯆꯤꯡꯈꯣꯡ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯄꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3ꯕꯨ ꯅꯨꯡ ꯑꯃꯗꯤ ꯆꯩꯅ ꯊꯣꯝꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯎꯃꯪ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯕꯨꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯒꯠꯇꯨꯅ ꯋꯥꯡꯄꯪ ꯆꯠꯊꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁꯅ ꯌꯧꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯤꯡꯂꯝꯈꯤ, ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡ IPC ꯁꯦꯛꯁꯟꯁꯤꯡ ꯑꯃꯗꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯄꯗ CSOꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯨꯝ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯑꯣꯇꯣ ꯊꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯂꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯤ꯫ CSOꯁꯤꯡꯅ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯄꯗ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕꯁꯤꯒꯨꯝꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗꯁꯨ CSOꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯃꯜꯗ ꯐꯪꯍꯟꯕꯤꯌꯨ, ꯚꯔꯥꯁꯨ ꯍꯥꯟꯅꯗꯒꯤ ꯍꯟꯊꯅ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯄꯨꯟꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟড ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯅꯤꯡꯊꯧꯖꯝ ꯖꯤꯕꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟড ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯣꯇꯣ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯑꯃꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯁꯤꯗꯤ COVID-19 ꯂꯥꯏꯆꯠ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯑꯣꯇꯣ ꯚꯔꯥ ꯃꯥꯟꯅꯅ ꯂꯧ ꯍꯥꯏꯔꯕꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯁꯤꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯉꯝꯂꯣꯏ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯅꯣꯡꯃꯗ ꯂꯨꯄꯥ 100ꯗꯒꯤ 500 ꯇꯥꯟꯕ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯇꯦꯛꯁꯁꯤꯡꯅ ꯅꯣꯡꯃꯗ ꯂꯨꯄꯥ 150 ꯔꯣꯝ ꯊꯤꯕ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯟ ꯇꯥꯏꯝ ꯇꯦꯛꯁ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ ꯇꯧꯖꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯔꯥ ꯇꯪꯈꯥꯏ ꯈꯛꯇ ꯂꯧꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯂꯦꯝꯅ ꯁꯦꯜ ꯂꯧꯗꯅ ꯊꯤꯟꯖꯤꯟꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯎꯕꯤꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯠꯅꯕ ꯌꯥꯕ ꯚꯔꯥ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏ COVID-19 ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯇꯦꯛꯁ ꯈꯨꯗꯤꯡꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯣꯛꯊꯣꯛꯄꯤꯌꯨ, ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 29 ꯐꯥꯎꯕ ꯇꯦꯛꯁ ꯊꯤꯕ ꯌꯥꯗꯕ, ꯄꯥꯔꯃꯤꯠ ꯄꯤꯕ ꯌꯥꯗꯕ ꯑꯃꯗꯤ ꯅꯝꯕꯔ ꯊꯥꯕ ꯌꯥꯗꯕ ꯃꯅꯨꯡ ꯑꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯂꯦꯞꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯒꯥꯔꯤꯁꯤꯡ ꯊꯧꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯍꯣꯔꯦꯟ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯔꯒꯦ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫